tang sali lagi sih. Ya ada nih. Kau nasi tanggal humdoi Januari ko 2025 hai benu beda sida koi Jiribam da laiba district hospital monitoring committee amadi Jiribam gi atai civil society organization singi member sing mera paibi sing pulapna chathajariba kuiraba asigumba hospital asigi maram chathajariba sumba kai hatare protest asi ngasi chu chathari kaina habada koi asu kuina chathar pase ngasi phawbada mari lenaba lengaktagi response amata phangdi dan maram bada koi yamna pende koi Jiribam si district ama oijaraga su imphal dagi mayon dagi yamna lapna leiba district amani koi sida khudong chaba yamna phangde lam khudimakta yamna phangde haitare maru oina tei tei palludraga su maru oina koi anala yengi maram se sida yamna khudong cha daba lei koi matai da leiba Jiribam asi mayon da leiba singnadi khangbiram daba yai mayon singnadi khudong chaba mayam phangi adu khudong chaba singadu hairiba jiri ji lalaga phangiba ngatani jiri ji lalaga gari chen ki duna train pusalak tuna phangiba ngatani koi jiri nadi wahuba dun sigumba pendaba mayam sigi khwai atai su mathakta ana layengi maram dadi khwai dagi henna pendre masi asigumba hadi Jiribam da leiba se atai doctor leiba nate asima khaktani narak yelakpa kanda matik chana doctor leitaba dagi koi Jiribam gi wangmada maru oina asam da sakla layeng libani adu lamna chatpa haiba se sen thungi kurong cha daba mayam lei kuding ma asi mari leinaba kai haitare awangba thaki kano singsina government na natraga tei mari leinaba medical department kai imta tabi di haitare ngasi bawda adu masigi damakta khoi yamna nungaite khoi apambadi matam amada haiba hospital asida deputy joint director medical gi health ki pa demand tawraga leirakpani adubu adugi mahuta khoi CMO grade sudaba amaka khabiraga Jiribam sida nairuro ina tharakwa samana ke mara kai da khairoga su gemda tawba ngamde grade suba sunate aduga deputy director ama leiba sunate ma makhoi singa du awang ba thaki pesa singa du leiraga di khoi awar pa singa du khoina siwali haida baya bagi tanda su phangba yai aduma adu singa amata bidya dana Jiribam singa khoi mathak thongba government department health department na tobi si kai no Jiribam do puna ma si haidi mari leinaba officer sing natraga sarkar gi mari leinaba department singi kano sing sina su khangbi draga su khangbi daba dei mathakta amka moi khoi Jiribam da lei bai khoi masen haitare Jiribam da lei bai khoi praja khudimak na su khoi awat pa sing ase khangba khangdi khange awat pa sing ase khoi khange adubu khanga kanda masi phangna ba wali ba sing ase phangak na bagi demand tongmin bagi room ama khakti kitang wat prasin habadi khoi lingjen mana badarka oi ama khaktana haibaga yade adu hungjang jangsi leba sing sina su Jiribam ge tongan ba mafam sing de chalaga mobilize tawbagi sothabadi leramba yai adubu taraga su haipe taraga su masi yamna ka hena pressure pi dadana leiba ka yadagi su khoi ponsin base wat pra hena khali maramaduna Jiribam praja singna su leiriba Jiribam se leiriba mari leinaba CSO sing haitare civil society organization ni praja gi seba toroge laikai gi seba toroge haina leiriba organization sing sinasu e mana tawjani haina inthokki dadana e nangna tawido kari no khoi pange ana chensan birakpado adu khoi matam se pam haitare dunatraga di khoi na ngasi taliba demand se mapung su pharoi aduga mathak thongba singna su yengaga asmoi tawja saibo waraga toksa khini haibagi mawong angang na ningai tawga kapta kapaga waraga tokhiba tumkhibda dui mawong da khalakpa su yai adu de khoi praja khoi su hojik bhab tamina ba ma changi organization khudimang na su asi bhab tamina ba ma changi moina tawja sanu moina tawjani haibagi wakhalon thadok piraga khudingmak asigumba ama leire hagadi haipe taraga di kari lebagi haibado khallaga changsan biro haitar adu natri gaidi aikoina asigumba demand phangdri gaidi ikoi chathagini aduga ngasi tang 13 ni tang 33 haitare sigi manungda aikogi demand se phangbagi mami udragadi asidagi henna khongjang ama changsilakani haina ikoi thamjai